अहनबद मरुइबा पाउ पिजरे मणिपुर की इरांग असिगे वारोइशन पुरकनबा सेंटर की तोंगान बलुसिंग बसिंगदा MDA ना तक्सिलुरे हाइना MDA की कन्वेनर M तोम्बिना हाइख्रे अमदे मिनिस्ट्री ऑफ होम अफेयर्स का न्यू दिल्ली दा हयेंग वारी साननबा कोकोमी अमुको अमदे फोक्स की मिहुत से ngasi इम्फाल थादोकपा होख्रे खुरुमजुरे ISTB पाउ मिरेंग ताबिरिबा पुनमकपु तरामनोक जुरे हाउस फॉब के मरुइबा पाउसिंग मियामदा पिजरी सही अनि हेलकलबा मणिपुर की इरांग असिगी थौंग असिदी इंडिया लेंगाकना ब्रिटिश मतमगी कॉलोनियल रूल अदो मखा सथरक पुमनी हाइना मणिपुर डेमोक्रेटिक अलायंस की कन्वेनर्स ओरिबा शिवसेना मणिपुर स्टेट यूनिट के प्रेसिडेंट M तोम्बिना फोंदोक्रे बाबुपुरादा लैबा शिवसेना के ऑफिस ता पाउमिसिंग उनबदा वाफमसी फोंदोकलदुना NDA दा यावरिबा सेंटर की लुसिंगबा सिंगदा मणिपुर की हौजिक ओरिबा कांगलोफ अनिगी बुकनबासी लोशन बिननबा था अमरोम चंगना उनरुरे महाकी माइकेदगी यूनियन होम मिनिस्टर अमित शाह RSS की चीफ मोहन भगवत अमदे BJP की नेशनल प्रेसिडेंट JP नड्डा मेमोरेंडम सिंह पिशिंदुना तक्सिलमले मसिगा लोइनना NDA गा सटमिनरिबा तोंगान बलुसिंगबा सिंगसु उनदुना मणिपुर मो महौसागी फिबमदा हंजिल हननबा हाइजरमले हाइखे महाकी ओइबा वाखलदगी मणिपुर मियामगी अवाबा सि थोइना लुमना लौदे हाइबसी मखोइना तोक्थोरकलिबा थबकना ताकले हौजिक पालिबा PR लेंगाक असिसु मियामगी अपांबा अमता तौबंगमद्रे मियामना पांबा पॉपुलर गवर्नमेंट अमा अथुबदा सेमननबा होनबा मतम ओइरे मणिपुर की असु वारबा फिबम मसिदा कांग्रेस अमदि BJP हुनदुना लैबा मियामगी अपांबा ओइरोय मणिपुर की इशूसिंग असिदा वांगांगनी ngangloi खंगदबा पॉलिटिकल की लुचिंगबा कया थोरकलिबा असि लाइवक्थिबनी अथुबदा पॉपुलर गवर्नमेंट अमा सेमदुना मियामगी याइफननबा थबक तौबना मणिपुरदा लैरिबा पॉलिटिकल पार्टी सिंगे अचुंबा खोंथांग ओइगनी हाइखे अखोई की लमदम असिबु कन्ननबुगिदमक्ता इमालेबा कंसेना हाइरबदे याम नुगाय अखोई की अमुको अदगी नगी फोक्स अदु कोकोमी की कांगबुना पुंझलकपसे आई वेलकम तवे लोयना पॉलिटिकल पार्टी पुनमक्सो अखोई पॉलिटिकल पार्टी की खेनब लेतबा लेदिबा तोंगान पॉलिटिकल पार्टी मा अखोई मैतैना सेमबने हबा अदुना अखोई से पॉलिटिकल की अदुगुम पोट मैम से थादोंनरगा इमालेबा कलौसेना हाइरबदे अखोई सेंटर न गवर्नमेंट बु सेमानो अदुगा अखोई कलौसेदे अखोई मैम पुन मसंगेबा तोंगान पॉलिटिकल पार्टी पुनमक अमतो इन पुंझलगा अखोईसु अखोई पॉलिटिकल पार्टी सिंगी ओइबा टीम ममा अथु मतमदा अखोई पॉपुलर गवर्नमेंट अम सेंबियो हाबिसे हाइनबुगी तंजादु लौसेन आई पॉलिटिकल पार्टी पुनमक्ता आइना शिवसेना प्रेसिडेंट मोइना कन्वेनर मोइना आई अपील तौजरी कोकोमी अमुको अमदि फोक्स के पुनबा मिहुत कांगबो अमा मिनिस्ट्री ऑफ होम अफेयर्स का न्यू दिल्ली दा हयेंग वारी साननबा ngasi इम्फाल थादोकपा होख्रे ngasi अयुक वारी सानबदा यावरिबा फोक्स की प्रेसिडेंट BM याइमा सहाना लुचिंगबा लुप असिगी मियोय अहुम इम्फाल थादोक्रे अतै मिहुत सिंगसु तोंगानबा फ्लाइट सिंगदा दिल्ली गी दमक इम्फाल थादोकलगनी हयेंग पुंग कयादा मिफम पांगथोकनी हाइबदि हौजुमकी ओइना खंगहलकपा लेट्री हाइरी MHA गा उनवासिदा अमुको अमदि कोकोमी दगी मिहुत तरे फोक्स दगी मिहुत मंगा अपुनबा मियोय तरागा मापन मिहुट कांगबू असिगा उनगनी MHA की माइकेदगी नॉर्थ ईस्ट एडवाइजर AK मिश्रा मदि इंटेलिजेंस ब्यूरो की जॉइंट डायरेक्टर राजेश कंबले सरुग्यागनी हारी ममांग मणिपुर की इरांग असिगी मतंगदा वारी सानरुरबसु यानखिबा वाफम सिंह थबक्ता ओंथोरक्तबा अमदि इरांग लोइसिननबा ममी तारक्तबना स्टेट असिदा तुंगकोइबा तंगदु लेताबा अमदि इंगटपल लेहननबा मिटेंगदा MHA गा उनवासी चटकदबनी जून कुंथ्रादा उनगदोरिबासिदा मरुओइना खनगदबा एजेंडा सिंगदी चिंखोंग सिंगया नकना लैबा लौफम सिंग लौ उबा चंगबा ngамदबा मफम सिंग अमदि खुदोंग चादबा थेंगनबा मफम सिंग मतंगदा लैखाइ ताना यानबा अमा लेहनबा नेशनल हाईवे सिंग आयरपन यावदना चथोक चसिन तौबा यादबसी याहनबा अमदि इरांग असिना मरम ओइरगा इंटरनली डिस्प्लेस ओइरबा मैटे अमदि कुकी मियाम अनिमकी खुदोंग चादबा सिंग लोइसिननबा अमदि अमुक हन्ना मसा मसागी मयुमदा खुंदा लैता हनबनी ngarang Manipur Press Club ta pangthokpa paugi mifam amada kokomegi convener khoraizam athobana mamangda lup ahum asina thamkiba tongan wafam sing ado punna amato oina thaminagani hauzik lariba Manipur gi fibam asida miyamna lup sing amato oina punsinba pambagi tangai fadaba adu yenglaga hayengi khongchat asi chatpani karigumba yanekhiba wafam sing makha tana thabakta pangthoraktrabadi miyamga punna Manipur gi saktam kannaba thabak laukhatminagani haiki करीम थबक ओइना पांथोप ngमोइदबो ओइरगदि मखाताना मिफम पांथोनननबगी कोइ मरम से लेरक्ते हाइबदु मखोइदा कोइ थमनन होनजगनी अदुगा मदुदा
ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯩꯄꯥꯛ ꯑꯁꯤ ꯉꯥꯛꯆꯅꯕ ꯀꯟꯖꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯂꯨꯞ ꯑꯍꯨꯝꯅ ꯄꯨꯟꯖꯟꯖꯔꯒ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯈꯟꯅꯅꯕ ꯍꯣꯠꯅꯖꯒꯅꯤ पाओगी मिफम अदुदा सरुक याखिबा अमुकोगी सीनियर मेंबर सगोलसेम बुवोना हाउसिक लेरिबा मणिपुरगी फिवम असिदा लुप सिंगी अपुनबा सक्तम अमा मियामना पाम्बा अदुदा संगसिनदुना अपुनबा मणिपुर अमगी वाखलोंदा संगसिनमिनबनी हाइके ममांगदा MHA गा यानकिबा वाफम सिंग ngaktaba longmida nongmai kapsinba national highway singda ningtamna chathok chasin tawbada athingba piriba singa sisu khanghanbaga loinana IDP sing mayum mayumda changhananabagi matangda laikhai tana wari sagani chinda ngangba nataba thabak oina tawdaba yaro हाइबसिदा चंगसिनबनी हाइके थोपा मणिपुर मियामगी इहुन खंगना थबक अदु पुन्ना तोंमिनबगी ngasi हौना अखोय अमुको कोकोमी अमदि फोक्सना अंगम थाक्ता मियामदगी पौता उंदा लौरगा अखोय खुसमदना अखोय चंगसिलगनी पाउमी सिंग उनबादुदा फोक्स की प्रेसिडेंट BM Yaimana Miyam na Loop Singh Punchinade Hiver Sida Mideng Thamduna Miyam ge apam amatung ina kokomi amuko amadi Fox na Manipuri gi chahi ani helaba tangdu leita da ba asi lotion hana ba khongthang amani issue sing asi mamang da su pukhat khiba laikhrabasu amuk hanna wari sanana ba che paw lakpana Manipur da tungkoina ingta papurak pa amadi afaba maike amada lakani haiba thajaba thamina si haiki khoina su haiba center gi मियोइसिंग अंदुता चाबा मणिपुर की इमालिबा असिगी दमक हजिक थोलिबा मियान वारिबा थेंगनरिबा पुनम जे कोहननबगी अखोय याम कन्ना ओइ मदि वाफमसिंग अंदु सुंसोय सोयदना थमगनी हाय वाफमसे थमजरग लमदमसिदा थोगलिबा चाही अनि हेलाबा इरांग असिदा ममालेबाक मफरुपु कन्ननबा होनबदा थवाइना पोंथा पिख्रबा वाइखोम नीलकमल एलायंस बोइचा लेखिदबगी चाही अनि सुबगी निंगसिंग थौरम इंडस्ट्रियल स्टूडेंट्स एसोसिएशन ISA कोंगपाल लाहिदेन सिंदुना पांगथोखरे ISA कोंगपाल लाहिदेन गी क्लब ता पांगथोकबा थौरम अदुदा नोंगपोक Laibak miyamna nongpok yorel ba haiba mingthol pikraba laikhidraba athauba waikholm nilkamal Elias Boicha gi photo da miyamna laisukatun ikai khumnaba utke ngasigi thoramadu da ISA club ki president Kamal laikhidraba nilkamal Elias Boicha gi mokpubok tomba amadi apokpa waikhom iboyamana athoiba mithunglen sing oina sarugya ke Thauranga mari leinana Industrial Students Association ISA Kongpa Lahiden gi General Secretary Mayang Langbam Tona Mamalebak Mafrupu kanana ba honabada lamdamasigi miyoi kaya thawaina pontha pike makhoi sing adugi manungda laikai asidagi Waikhom Nilkamal Elias Boicha su thawaina pontha pike sahi ani gi mamangdagi thokliba irang asi ngasisu loishinbagi mami udre adubu mamalebak pu kanana ba honabada asiyana asokapan kaya yauri ba sei asiba khaktana mangjabagi phiba mamalakli laingak nasu Hanna Yengbidabasi Laibak Tivani, Mahaki Chahi Kumona Lakpada Karigumba Karadang Tokfam to a Habagi Wakalonda Club Asina, Ningsing Tauramasi, Pangtopani, Mahak Merchant Navy Ama Oina Lerambani, Mahaki Commission Chanava, Tahum Kaki Shuti, Fangbadagi Yumda Tolakpani, Adubu Tama Kaktamangarapatamda Irangasi Tolakpadagi, Haunuruba Togdana, Mamalaibak Bukandava Yade Habagi Wakalonda, Lanthing Navada, Live activity Tawaina Pontapi Kibani, Mahaki Mitamama Club Asida, Apokpina Kinanaba Hirakpalai, Masi Soidana, Pangtoknanaba Club Asinasu, Angamba Togdang, Logani Haike. Ningsing Bayai Wakum, Nilkaman, Elias Boicha, Mamaleba Kukanaba Honabada, How Kibachahi, English Singaniga Kungahumdoigi, Jungitang, Kungamapanda, Sekma Assembly Constituency Manung Chaneleba, Senjam Chirangi, Mafamamada, Tawaina Ponta Oikibani. Abasina angam bamating tawdana maki dam tawjam hona jakhi hajik so dam hona khini makha taba magi thabak thorom sing pangthok khini du stage ma maki apo pina club sida khinsi habagi okholon khudok pirakpa khoi mamang dagi mafam yengaga hujik phawa leijari bani soidana magi dam to jakhi tawbigani khoi gi dam ta lekai mari gi puriba club asigi de silaga sakhiba moi bana khoi ne yamna lumna laujaraga haibagi saka sigi ngasigi thorom se pangthok sabani Churachandpur amasung Frejol District ta Textile Commerce and Industry Travel Affairs and Hills Forest Department gi makhada paikhalibas scheme amasung project singi fibam Additional Chief Secretary Textile Commerce and Industry Travel Affairs and Hills Anurag Baspai na hakthengnana yengsin kre khongchada du Additional Chief Secretary Textile Commerce and Industry Travel Affairs and Hills Anurag Baspai na DAJGUA scheme gi implementation 15 State Finance Commission ki makhada paikhatpa project Travel Affairs and Hills Department ki makhada ADC Churachandpur na paikhatpa program sing Textile Commerce and Industry Department ki Churachandpur Industrial State Fezol Industrial State PM Biswakarma PM-Istv PM
PME scheme sing Churachandpur amasung Fezol district ki project of development of handloom and textile cluster gi fibam forest department ki oina industrial species in forest bank oina paikhatpa bamboo plantation bamboo rhizome gi marketing Bandan Vikas Kendra gi upgradation gi fibam na chingba yengsin ki haire khongchat adu gi tungda DC Churachandpur office ta pangthokpa mifam amada additional chief secretary Anurag Bhaspaina entrepreneurs singna yariba makai local gi raw material sing seasonabada ahen mi eng thamsi textile commerce and industry travel affairs and hills forest department implementation tawriba program singda convergence purakpagi tangai fadaba lai haike mifam adu da chief conservator of forest territorial to Gaitholiung Thaimai ADM 3C4 Thangboy Gangte Joint Secretary ST Rungthung Anal SDO CC4 Bidyamari Sridhar Divisional Forest Officer Fezol SL Nyangtham Hoi CEO Churachandpur Autonomous District Council Langthajam Deputy Secretary TAN Hills Dr. R.A. Ransing Deputy Conservator of Forest Bali and DIC General Manager Handloom and Textiles ki General Manager Singna Sarugya ki hari Phibam Phatriba Langthabal Kendra gi lambi sing rigid pavement amadi PMGSRY amasung CRF ki makhada chahi sigi nongju tha loibaga semba horogani masigi mangoina na temporary oina port hole men bagi thabak chathaba Sisu Loshilakle Haina Langthabal BJP Mandal gi President L Bhumeshwar na haire Langthabal Kendra gi manung chanbada leiba lambi sing na tai chada bana sathok sasin tawbada khudong chadaba miyamna thengnerbe sing ase matam kharagi oina chatnaba yana naba ohennaba port hole men bagi thabak sathariba aduga mari leinana L Bhumeshwar na Kendra sigi lambi sing fibam sadriba se Kendra sigi miyam gi mihut oiriba MLA na su khange MLA gi mireng makhada Langthabal BJP Mandal na yengsilaga tha sigi tang taraga manga dagi matam kharagi oina port hole men bagi thabak chathari Housing Fawgi Oina Little Master Dagi Mantri Kongi Thong Bita Balambi Catholic Skill Dagi Thong Ahan Bitaba MU Northern Get Dagi Hairangoi Thong Tabalambi Menbaloi Kre Waikom Lekai Lerak Mamang Su Loire Liwa Lambi Menbagi Tabak Chathari Chajing Awang Lekai Mamang Lekai Menbagi Tabak Haukre Hairiba Lambi Sing Matam Sang na Sembang Amdribasi Mamang da Kendra Sigi Lambi gi Mingda Lambi Mapan Oiba Adu Lambi na Tarahumdoi Oiba Sigi Lambi Sembagi Tabak MLA na Daita Lauraga Naran Konjil Sajing Awang Laikai Lilong Hyang Thang Lambi Naurem Laikai Sofa Lerak Thingbai Jang Lerak Hauribi Lambi Langthabal Kunjana Singbasi work program da hapaga work order di paidungeda lambi semba haukibani adubu kanagomba amana chief secretary da complaint tauba vigilance thajilakpa matung high court ta case fawba toksilakpatagi work order su taba yadaba bill su loba yadaba tanatana makha taba anoba thabak hapasu yadabana matam sangna manghankibani haujikti withdraw taunaraga lambi mapan semba loikre haujikna ising thumjing kibana atai lambi singsu falak tabana FDR da thagatpada su PR leibo oibana cancel tarokpana port hole ase menchile Greater Imphal gi manung chanba Langthabal kunjagi awang thangbada leiba lambi sing rigid pavement oina tharagani masigi tender loikre company ahumna nong hangkhibaga semjilagani maitei lamkhai dagi hyang thang lambi gina CRPF makhada amasung hairangoi thongdagi na mantri khongtaba PMGSR gi makhada semlagani haiki Mel oiba lamben sing alo lerak macam mayam yawri kanai bokno hai ganda Greater Imphal gi area manung gi semapon da akoi Langthaban kendagi Manipur University hadi Greater Imphal chingiba area sajing mai gi di haiba pochena cover tawde akoi gi hek Langthaban kunjagi awang thangba nakanda leiba lamben ayamba saru akoi rigid payment na sungsoi soidana within akoi handaki rainy season hek loibaga thabak si horani habigi thajaba lei adu tawragadi yamna mawung marin taba masagi drain yaujarakani masagi lamben sisu moigi cement concrete hairaga rigid payment tawduji company sogodamni masi lak triboki ni akoina flohan men na honeri se Project Khara Sangaba Project Jatra Hunba Lakadaba Prime Minister Narendra Modi Manipur ki khongchat ohengum se haina JDU Manipur State Unit ki Vice President Sanjoy Ahan Themna haikre mahakna makhata na mathang tha July English Singani Kungamanga gi angan basarukta lebagas gi Prime Minister Narendra Modi Manipur da lakni haiba asi thajaba local media kaya da thengnare khongchat asida project Khara Sangaba Kharana Jatra hulaga Manipur miyam bu thembo orabadi miyam
हेना वारौनगनी मणिपुर पॉपुलर गवर्नमेंट अमा सेंबगी चीफ मिनिस्टर वासक लौननबगी ओइना लाकपा खोंचत ओइबियु कुकी मिलिटेंट सिंगना हौखिबा 2023 गी मे 3 दगी हौदुना मयुम मकई तुमना मई थादोक पिखिदुना रिलीफ कैंप ता चही अनि हेना वाना लेलकलबा कांगलोफ अनिमकी लिसिंग हुंफु हेनबा आईडीपी सिंग मागी युमदा हंजिल हदुना तंगदु लैताना लैबा ngamnaba नौना मयुम साबिबा मांखरिबा पोचै मरल मथुम पुमनमकी कंपेंसेशन मतिक चाना पिबिदुना अमुक हन्ना नुंगाई याइफना खुंदा लैताना लैबा फंगनबा अचौबा फाइनेंशियल पैकेज अमा पिबिरमो अमदी मणिपुरदा तंगदु लैताबा पुरकनबा कुकी आर्म ग्रुप सिंगा तौनरिबसु एबोर्गेट तौरे लाउथोकपियु मणिपुर की ngमखै अमदी अपुनबगे सक्तम मतम पुमनमकी ओइना टेक्ता कायदना लैबा ngamnaba इंडियन कॉन्स्टिट्यूशन की आर्टिकल 3 सेमदोक्तुना अखनबा प्रोविजन अमा मणिपुर की दमक हाफचिननबा जुलाई 19 इंग्लिशिंग अनिगा 19 दगी फंबा हौगदोरिबा पार्लियामेंट मिफमदा बिल अमा पुथोकलगनी हाइना लाउथोकपिरमो मणिपुरदा लोगी वांगबदा म्यांमार अमदी बांग्लादेश तगी संगसिलाक्तबा मिटोप सिंह 2027 असेंबली इलेक्शन की ममांगदा खंदोक्तुना मागे मरमदा चलहनखिनबा थबक लौखटपियु हाइखि बीजेपी की लेजिस्लेचर एमएलए सिंह अमसुंग चटमिनरिबा रूलिंग की एमएलए सिंह थौना लैना लौखम थोप थौदांग लौबियु इरै पाक की दमक्ता तंगदु लैताबा तुंग कोइबा अदुगुम नुवाय याइफबा चाखटपा लमदम अमा ओइहोबा ngamnanabagi damakta नरेंद्र मोदी प्राइम मिनिस्टर सिनला इंगेदा ऑनरेबल प्राइम मिनिस्टर द कन्विंस तौबिरे हायरगा हौरैबा इरांग मसिगी रूट कोस मणिपुर मायोकनरिबा इलीगल इमिग्रेंट की अवाबा सुगी मरुमदा माइखुम उपग टेररिज्म की चथरइब थबकसिंग पृथ्वी की मफम द ख्वाइदगी तमथिब नुपी अंगांग बाबा यावना हाटपा असिगुम्बा तंगदु लैता दबा अवाना पुनमक्सिंग से मतम पुनमक्की दमक्ता कोपु ngamnanabagi damakta प्राइम मिनिस्टर नला इंगै मतमदा इसा की थौना पुथोकपिरगा इरै पाक की दमक इमालै पाक की दमक मियाम की दमक्ता अइखोइ लुचिंगबनी लीडर नि हाबदो उत्पियु बैक टू स्कूल की कैंपेन ngasi मंत्रीपुखी दा लैबा क्रिस जोटी स्कूल दा चथखरे मणिपुर स्टेट रूरल लाइवलीहुड मिशन ना प्रमोट तौदुना थौंगंबी वुमेन मल्टीपर्पज कोऑपरेटिव सोसाइटी अमदी लिमिटेड क्लस्टर लेवल फेडरेशन अनिना इनिशिएटिव लौदुना मंत्रीपुखी लमलोंगै दा लैबा हिंगमिनसी VLF ना कैंपेन अदु पांगथोखिबने कैंपेन अदु को मरी लैनना लमलोंगै दा लैबा हिंगमिनसी VLF की प्रेसिडेंट लायन लाकपम बिनीना युमगी नुपी ओविसिंगी ओइना नेशनल रूरल लाइवलीहुड मिशन की मखादा पाखलकलिबा खोंथांग असी खंगननबा पांदमदा बैक टू स्कूल कैंपेन असी मरु ओइना पांगथोकपने मसिगी मनुंग चना सोशल एम्पावरमेंट की मखादा कैंपेन असिसु पांगथोकपने मसिदा नुपी सिंह फूड एंड न्यूट्रिशन की लमदा निंगथिना खंगहनबा करी थबक सिंह पाइखट पयाय याइफननबा मियाम की दमक करी थबक पाइखले हाइबने चिंगबा खंगमिननबा ट्रेनिंग पिरे मसिदा खुंगंगदा लेरिबा स्कूल सिंह असिदा ममा ओइबी नुपी सिंह लाखंदुना ममांगदा मखोइना स्कूल तमलकपदा फंगलखिबा मौं अदु अमुक न होंगना फंगहनबगा लोइनना मयाम पुनबगी नुंगाइबा अदु खंगहलगा कैंपेन असिगी पांदम फंगनबा होनबनी हाइखि ममा भी अखोई मैमना हाइदी इमा इबिलसिंग हाइ तारेको इचा इसु सेंबा अदु इमु मुनुगी चिल्लबा मतम से काइथोगा अखोई होगिबा अखोई अंगांग ओइङाइदा अखोने स्कूल कारखिबदा थेंगनगिबा अवा नुंगाई मयाम मदु निंसिंगरगा मसी मयाम अमुखना पुल्लगा अखोइना होगिबा अखोइना थेंगनगिबा अवा नुंगाई सिंगदुगी अमुखना निंसिंगबनि हाइबसि मतमदुनि लाइनिंग थौ सनामही टेम्पल बोर्ड हाइंग खोंगबाल इम्फाल की मखादा अपुनबा इनात सिलोन लूफना सिंधुना नोमगी ओइबा सनामही लाइनिंग दा मिंखै पीबगी थौरम अमा लिलोंग चजिंग ममांग लेकाई कम्युनिटी हॉल दा पांगथोखरे नोमगी ओइबा वर्कशॉप अदुदा लाइनिंग थौ सनामही टेम्पल बोर्ड की बोर्ड मेंबर कैसाम इबोम मैतै इनात सिलोन लूफ की प्रेसिडेंट एम जॉय कुमार अपुनबा लिलोंग चजिंग मैरापाइबी लूफ की प्रेसिडेंट माइबम बेनु देवी ना सरुक याके लोइनना लाइनिंग थौ सनामही टेम्पल बोर्ड इम्फाल की संगलाकपा माइवरेल सलामनी मैतैना लमदम अदुगी मियोय कयादा मिंखै पीबा लाइमिंग लौबगी थौरम पांगथोखे ममांगैदगी लेरक्लबा लाइमिंग लौबगी थौरमसी ngasiगी मिरोलना काउसिलकपगुम तौसिलकले अदुना इपा इपुसिंगना थंबिरंबा चटनबी मयाम असि ngasiगी मिरोल अखोइना तुंगी मिरोलगी दमक ngakतुना थंबिरमगदमनी मणिपुर की काचिन कोया कयादा चतुना लाइमिंग लौबगी थौरमसी लेफ्टना तौरकपा सरुक अमा ओइना ngasiगी थौरमसी पांगथोकपने हाइदुना अपुनबा इनात सिलोन लूफ की सेक्रेटरी लाइरेन जम पांथोइबी चनुना फोंदोखी मणिपुर की काचिंग कोया मफम खुजिंग चतुना लाइमिंग लौबगी थौरम सिजु चचगे
ngamjenabaju honajage khali tawchu tawchari machi karigino habda taibang miyoiba maitai ama oiba taragadi pokotagi chibo phabugi tangkachi khara aduma khaidokuna lei thagi lei laktingai chahi tarani thoi chida laure nupana chahi tara mari mapung pharakpada tara manga changakpada laure achigumba chanabi kanglol ache khangakpa matam chidadi achumba lambi ji thamamdaba yade icha ichu chingdi takmiyamdaba yade makoi namu mama mapa haibadu oirba matamda icha ching auragriba chuthang chingduda taamnaba tambiramnabagi damak tawbani ngachi chahi kun bu yangkai lairiba mioi chingachidi laiming lobu haibaje karino haiba machana kaukchillaktana khangdre aduna kaughraba koigi lilam adubu anouba oina hogdokpadi nachade leiram liba thaina ngaigi mamanga ibai pochungna tawramba lilam adubu na hounana amu hinkal hanbani haidina laiming lobagi thauramji thamjage hauji pawgi marakthana temre break amatang laujari honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwai gi maru riba liver gi demukta di kari section thorang lo biri. Novocam health care gi original lipsa 5G na adom gi liver buson badai ngak thol. Liver gi mapang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Season bio original lipsa 5G. Novocam Healthcare na sajaba original lipset 5G ahum lawbada coffee cup ama free da hapjari. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Aksan Panatamgi Hairabadi, Iram the Masimakta de Laiba, Kwaidagi Paraba Hospital Singi Manunda Ama Oiriba, Babina Hospital Lizari. Mapamasida, Tazabayaraba Madi, Seliam Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Mu Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Health care fanglabada matam mangan biraganu sel hena tingan biraganu aikogi specialist singdagi malemgi apaba thaki layeng patak yumpam oiba service lobiu Babina Hospital where hope meets compassion akupamarol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsing birau natraga aikogi phone number 6909 390666 ta call to birau Break matungda mayam bamukahanna tarang nokchori loina namaka taba pau pizari tola taraba awana taraba singda mateng pangduna lakliba like minded group LMG Manipur gi mari suba sahi gi mifam ngase State Central Library Imphal gi auditorium da pangthoktuna makhatana group asina awana taraklaba mioi ba khunai gi damak leftana mateng pangnana ba ware flowkre ngasi gi thoramadu da group asigi president L. Kunjeshwar Sharma, Grubasigi Vice President Singh, Advisory Board Member Git Kumar Nepram, Dr. Khetri Tama Amadi, Dr. K.S. Hilary Singh na Akhanaba Mithunglen Singh Oina Sarugyaki. Mayang Imphal Municipal Council gi Ward Number 7 Mayang Imphal Konchak Makhalai kai da Yum Kun Lom Ising Thumji laga Lairamba Singh Mayang Imphal Assembly Constituency gi MLA gi mideng makada machinery Singh season aduna tung koine chatnaba yaba maongda semjin babu miyamna thagatpa phong directly Mayang Imphal Assembly Constituency gi manung chana Mayang Imphal Konchak Makhalai kai da ngasi numit mari mangani mamangda nong chukhiba aduna maram oraga Ising Thumjin duna miyamna awaba kaya mayok nakhiba mafam Singh iram nala phatokpa semdokpa gi thabak chatkiba adu miyam bi thabak tawriba naurem budana luchingba tim amana masha hakthengna chatuna yengsingba loinana awana taraba miyang basu unaduna makhoigi apam pamdagi matangda wari sanakhi isauna awaba nangkiba Mayang Imphal Konchak Makhalai kai da RK Rovena
haukiba chahi tararom asi mayang imphal konchak makhalai kai da leiriba yum kaya ising ichau mayok naduna lakli haukiba numit mari mangani gi mamangda nong chukiba duna maram oiraga iram naladagi pathorakpa ising na maram oiraga maike somda leiriba yum kullom ising thumjinduna awaba mayok nake ising ichau gi khudong chadaba sing adu mahakna social media gi khuthangda miyamda khanghanbada mathangi numita MLA masa laktuna yengsinbaga loinana mechin season aduna drain sembi badagi ichau gi awaba leitre isagi oiba khudong chaba khara yenglaga yumgi akoibada leiriba iram nala sing ningthina thamsi MLA kongkham rubindrona athubada miyeng sangbiduna khusem gi ising asi athubada kokhanbiba amadi miyam gi thabak naurem budana mateng kya pangbiba si nungaiba fawi haiki ising thumba sangoi dongkot sahi kuding itawi sahi tara kuni mamangde dum torok popotni mana hana mamangda khangam da bazal leramba yai leijul leitaba aduga khangak badagi hek nongam badagi togi badagi uji ising kange manung kange akoi ujik changbaju sem sarga changba yabagi kudong chabju jik lerani aduga mamangda ju yamna phut kilometer ahum mari gi changda khothar biduna GCB toroga michin jimam laaga togi badagi konsa makhale kai ba ujiki sing thumi ba jaga khudi makse loina ba kangna harau na biaure saduk da chin da problem leba khudi ma no ko e adu lin nung tholok ba macha masu myam tholok ba yawe adu amta ubuji phangdre Department of Statistics Manipur University na sinduna nomugi oiba national conference chama department asigi conference holding asi pangthokre conference asi statistics amasung economic planning gi lamyanba professor Prasanta Chandra Mahalanobis ki mapok common statistics dega mari lainana pangthokpani harnessing statistics for inclusive and sustainable development a multidisciplinary approach haibasida nungi oiba wafam oiduna pangthokpa thoramadu MU gi VC Professor and Lokendra Statistics Department gi former head K.S. Kumar Chan Statistics Department gi Head of Department Scholar amadi academician sing sarugyake haudokpa thoramadu loirba matungda anisuba session oina technical session pangthoke thoramadu da wangang kiba singna statistics na data collection decision making amasung governance da piriba singthaningai oiraba service ki matangda fongdoknaki Department of Statistics Danamanjuri University Manipur na IQASC Danamanjuri University Manipur ga khusam naduna National Statistics Day 2025 kamari lainana transdisciplinary research with statistical application ki matang da nominini sathagadaba seminar ngasidagi new science law conference hall da pangthokre thawamaduda Danamanjuri University ki vice chancellor Professor W Chanbabu DM College of Science ki principal Professor Khetramium Birbal Director of Census Operation Manipur ki Joint Director Dr. N. Rosni Kumar, GP Women College ki Principal Professor L. Rajan amasung Internal Quality Assurance Cell DM University ki Professor R.K. London na maroiba Presiding Member sing oina sarugya ki baga loinana Oza Singh amasung Mahiroi Singh na sarugya ki Thoramadu mari lainana Organizing Committee ki Convener Professor N. Saratna Malemda honglakli ba ahongba si mayok na bang ngamna na ba punna transdisciplinary research asi yamna maru oire haiki base kumdaraga aikoina stakeholders sing jiga kumdaraga research to darkar lai stakeholders sing sigi mateng lawrakanda makoi ga loina na work to minar kanda achauba sustainable development goal 17 ase phangnaga prithvi da manipur bu india bu chakatpa lebak singi manungda prithvi gi chakatpa gi lebak gi manungda lamjian tanana ba adugumba lamjian adu yaujana ba sigumba seminar ase aikoina sinjabani Tinsit lambi ki takhel amadi shanjan bongi marakta laiba thumbi chingi saruk ka hena wangman bana nemthana ba thabak suruba mafam da landslide thokbadagi lamlai SC ki MLA case ibom chana PWD Forest amadi Water Resources Department ge puduna yengsin kre lambi sembagi thabak suringai da nakandagi laiwak kin tharak laga lambi mathakta tasilakpadagi lambi sembada apanba Thokhan batanatana miyam gi chathok chasin da su khudong chadaba kaya thorakpadagi athubada semjin bayanana ba lamlai SG MLA case ibom chana mafam adu da chatuna yengsin kibani khongchada du da Khura Assembly constituency gi MLA L Susindro gi apokpa L Itocha Nongmaizing Forest Range ki RO Sorokhaibam Rawatchan PWD gi Executive Engineer Kongkham Robinson AE Waikhom Thengra SO Chungkham Ondrila Water Resource Department gi Executive Engineer Hawam Rojika AE A. Johnson, SO Nongdren Khomba, Takhel Village Development Committee ki President Yungkhaibam Gautam, Takhel Youth Welfare Organization ki President Amom Vubon Amadi Committee ki Member Singsu Serugyaki, Khongchada Duda MLA case ibom chana official singna makhoina tawgadaba thogdang sing lauraga athubada matamda thabak loisilaga miyamna thengnoriba awab sing athubada kokhanana ba khanghanki
Imphal East District ki Kongba Sadobungdagi Wangkhai Laishrom Lerak Fawgi lambi asi ka hena phibam sokpadagi lambi asigi nagyetta tariba miyam thoraktuna lambi thingjinkre lambi thingjinbagi khongjang aduda lambi asida mafam kharada uwa faizinduna amasung thori tingduna lambi matek asi thingjinki lambi thingjinba aduga mari leinana mafam aduwaidagi miyoi singna lambi asi phibam phatabadagi mamangda su mari leinaba singda kayarak haizaba laikre adubu ngasi fawba ningthina semjindre lambi asigi phibam mafam kharada ka hena phatabana accident thoktuna sogapan kaya yaure lambi asida komjaw kaya hojik su leibana ising thumjinduna leibada khangdabadagi khudong thiningai oire lambi asi semjindre fawba lambi asi thingjilagani haiki athuba matamda miyang changbi dakta taragati antinana alas khoi makhata na semdri bawte akhoi lambi se thingjan bagi wafam je akhoi laikai somda leiriba mayam jangi apambani maramaduna misi mina yaurok tringai ngasi thoi bachida di kitang minor oi ado itaraga su hena asiana yaurok tringai sida sakana athuba matana miyang changbi oi ba wafam dune akhoi thamjariba L. Birendra Sarmana Ithokpa Chingu Fambal Kaina Bahina Mingthon Ba Larik Ngase Fongkre Nitaipa Chithekta Laiba Directorate of Information and Public Relation Gi Auditorium Hall da Pangthokpa John Milton Paradise Laws Pu Manipuri da Bengali Mayek amasung Maitai Mayek Anida Ithoklaga Puthokpa Chingu Fambal Kaina Bahina Mingthon Ba Larik Fongbu Gi Thoramadu da Professor Huirem Bihari Longjam Zoichandra amasung Nongmaitem Kiran Kumar na Thauram Gi Athoiba Mithunglen Singh Oina Sarugyaki Fongkiba Larik Adugi Matang da Professor Thaunaujam Ratan Kumar na Larik Masak Taki Jalib Sahi 2024-25 ki Oina Best Innovative Farmer Award Krisi Gaurav Award Laura Kraba CPI Thaubal Local Council ki Comrade Amasu Oiriba KVK Thaubal ki Progressive Farmer Akoijam Debenbu Communist Party of India Thaubal Local Council na taramna oktuna pukning thawakre Thaubal awang lekai da pangthokiba thoramadu da Manipur State Council CPI ki Assistant Secretary S Sorojani CPI Thaubal Local Council ki Executive Member A Noren amadi W Lukoina athoiba mithung sing oina sarugyaki Lomi Sinmi Singi Fongpham thokpa hak sing fangana na bahona bada ahenba miryang thamliba CPI na makoi gi comrade amana lemzaningai oiraba Lomi Singa Mari Leinaba Award ama Laurakpa Sida Apinba Amadi Southok Saba Fongdokpa Oina Comrade Akoijam Debenbu Taramna Okpani Amadi Manipur Police ki Asayama Oina Thabak Tauramba Comrade Akoijam Devena Retirement Chalaba Matungda Pothadona Laibagi Mahuta Laumi Senmi Singda Tamziningai Oiba Ithil Kaya Piriba Sigidamak CPI Thaubal Local Council na Yamni Hena Southoi Haiba Wafam Wangangloi Kayana Fongdoki Panbayai Lemzaningai Oiraba Manasing Asi Thasigi Kungamari da Meghalayagi Umiyam da Pangthokiba ICAR Agricultural Technology Application Research Institute Atari John 7 gi Mapan Suba Foundation Day Thauramda Award asi Kusinarakibani Rotary Club of Polo City Imphal Rotary International District 3240 na Sinduna Rotary Club of Polo City Imphal gi tara taruk suba installation ceremony kabolaikai de leiba Hotel Imphal gi sangai hall da pangthukre Thoramadu da Manipur Legislative Assembly gi Speaker Thoksom Saitabarta Rotary Club of Polo City ki past President Alangam Soviet Wangkai Assembly Constituency ki MLA Thangjam Arun Kumar Incoming President Dr. R.K. Ratan Kumar Secretary Indra Kumar Assistant Governor Salam Sachidanand Nasingo Singna Presiding Member Oina Sarugyaki Thoramadu ki Manung Chana Rotary Year 2025-2026 ki Thaupugadaba Incoming President Secretary Amasung Board of Directors Sing Wasak Laukibaga Loinana Electronic Media Print Media Sports Amasung Education under Person with Differently Able Category da Rotary Vocational Award Piduna Ikai Kumnaba Utke Thoramadu ka Mari Leinana Manipur Legislative Assembly ki Speaker Thoksom Saitabartana Haukiba Sahi Singda Rotary Club of Polo City Imphal na Miyam gidamau gaifa thorang kaya Tuna Kunai Chakanaba Honaba Gidamak Tagat Pafongdok Pagaloina Tungdusu Rotary Club of Polo City Imphal na Miyam Gidamak Katok Pagaloina Tabakaya Torokani Haibagi Tajaba Tamki Satpi Kraba Haibadi Matam Loina Hongdopi Kraba Lusing Biramba Daitapu Biramba Mayam Duna Tambiramba Pavatabakudi Mutubo when the Sintaji Amusung Tagacheri Aduna Lakpiri Batim Sinasu Han Tawirim Tim Dudigi Hena Masaktung Mongtana Tawa Amasung Hoktokin Amatosin Lucian Bimungani Amasung Madumia Mamadu Pigani Havigi Tajazaba Dumasway Tamjeri Thoramadu da Functioning President Oina Sarugyakiba Past President Alangam Sovitna Rotary Club of Polo City Imphal gi Thaupuba Miyoi ama oiringai da mahakna tauge khanba thabak pumnamak
maram kaya na ngamkhide adubu thabak tawminaribasingna kan honaminaduna Rotary Club of Polo City ki thabak thauramda mahi adumak yanbadi oiki haike mahakna makhatana leadership haibasi mahak ki post adu khaknate afaba amagi damak punna thabak tawminaba aduni afaba leader na afaba team ama lamjinga doribani haike Lions Club of Kanchipur amasung Lions Club of Singzamai gi chehi gi thawrong loina na installation thawram ngase Lions Service Center Kanchipur da pangthokre thawramasida District 322 D District Governor T.S. Keso, past District Governor Professor W. Gopi Mohan, past District Governor S. Manikumar Su Sarugyake. Sahi kaya mathau tawdana lairaba Leo Club of Moirang, Lions Club of Moirang gi makhada Leo Club of KG Moirang haina nauna ming thonduna Leo Club of KG Moirang amadi Lions Club of Moirang hariba club anina ingasi gi 2025-26 ki nauna thaupugadaba club member sing wasak thauba amadi board of directors sing khanbagi thoramama ngarang Moirang chengai da leiba Lions Club of Moirang gi Club Center da pangthokre Lions Club of Moirang na sinduna pangthokpa thoramadu da Lions International District 322 D District Governor Pm-Istv Lion T.S. Keso, past District Governor Lions International District 322 D Lions S. Manikumar MJF, past President Lions Club of Moirang Lion S. Lenin amadi atay Lion Club of International gi masak naira miyoi kayana thawram mapusing oina sarugyake India gi national flag amadi Lions Club International gi flag anida ikai kumnab utpagaloina na salute piduna national anthem sakhi amadi world peace ki damakta minute ama 2 minute left na haudoke Thoramadu da past District Governor Lion S. Manikumar MGF na installation officer oina BOD Singh wasak lobo loina na Leo Club of KG Moirangi President oina Nelson Philem amade Lions Club of Moirangi oina Englishing ani kungamanga kunga taruki President oina Lion RK Kennedy anibu wasak lauki tungda Leo Club of Moirangi nauna member oiraba haugulak liba youth singda Lions Club ki base pinned amade puret piduna warm welcome su piki Directorate of Family Welfare gi mireng makhada tha mapandagi chehimanga fawbada leiba angang khudimag measles laina dagi ngakthoknanaba MR vaccine kapthokre district level CMO Imphal West amadi district family welfare officer Imphal West na sinduna RD wing complex Lamphel pata leiba model immunization cell da hodoke 2026 ki December fawbada measles laina si mafung fana muthananaba chethavani masida chehimanga fawbada leiba angang sing MR vaccine kapthoknanaba honagani Samagra Siksa Manipur gi makhada career counseling program ama Ningthokong Higher Secondary School da pangthokre Ningthokong Higher Secondary School gi NCC unit na pangthokiba thoram aduda National Defence Academy gi Indian Military Academy gi Lieutenant Colonel RK Samananda amadi Ningthokong High Secondary School gi Principal T Pusparani na thoram pusing oina sarugyake thoram aduda school asigi 65 Manipur Girls Battalion gi cadet singda resource person oina sarugyaki ba RK Samanandana Indian Police Service ta kamdong ni changani amadi NCC na fanghaliba kanaba sing ningthina takpike school asigi lecturer K. Suresh Kumar na tongan ba fil kaya da mahai tamthana na bagi guidance su piki tungda school asigi principal na resource person singda achamba khudol tamduna ikai khunnabesu utke Kuntra manga suba All India Invitation Traditional Yogasan Championship amadi manga suba All India Rhythmic Single and Pair Yogasan Championship 2025 West Bengal da Charuk Yaroba Yoga Shangi Sanro Singh Okre Sri Sri Radha Govinda Yoga Center Uripok Imphal West na sinduna Sri Sri Radha Govinda Yoga Training Hall Uripok Yamem Laikai da pangthok patharamaduda Center asigi President Maibam Takhelai TS Selungba Chungkham Birendra Yambem Lab amadi atai masak naiba miyoi kyasu sarugyake Thaurangu mari lainana championship aduda makok mathang taraklaba yoga Sanroi Singda manamathum kaya yenthokuna pungning thogatke ngasigi okpagi tharamaduga mari lainana Sri Sri Radha Govinda Yoga Center Uripoki President Maibam Takhelaina kuntra manga suba All India Invitation Traditional Yogasan Championship amade manga suba All India Rhythmic Single and Pair Yogasan Championship 2025 ta state asigi mahut sinduna Sri Sri Radha Govinda Yoga Center Uripoki Yoga Sanaroi Yankhai gani thoina sarugyake championship aduda ahan ba amade ani suba mana oina Sanaroi manga Fanglakhibaga loinana Sanaroi Marina ahum suba mana fangbangam Apunba Sanaroi Yankhai gani thoina sarug yabada Sanaroi kunga marina lemzaningai oiba mana mathum fanglakpa ngamkhibaga loinana sahi taragi nupi macha amana lemzaningai oiba mana champion of the championship ki mana laurakhe
Kairao Assembly Constituency ki MLA Laurembam Ramesor ki mireng makhada salai sapi barrel Kairao panana sinduna Kairao makha laikai dagi Kairao khuno fawbada leiba laikai sing lamtu shengba street lamp amadi lambi shamjin kre thawrango mari lenena salai sapi barrel Kairao pana ge president Sagol Sem Sanjitna nongju thayarokpada Kairao gi tongan balaikai sing ising thumjin bagi awaba toina thengnabana iram khonglam sing sengdoktuna ising thumjin danaba section thawrang laukhatpa street light yadaba sing semjinduna khulasida thengnariba awaba sing koknanaba Sinbani Haiki. Nungdangba, nungdang wairangumba, semainu tau kan jadi dah koi hanman pingang yang koi waktu jatuh itu ya, sung macam mana maramur kan dah koi jadi ilai dah berpotong kara ini dah kan dah koi hai bersepuluh satu juta jauh ni dua, mai jingan dah koi wat jing jauh koi nganan naba koi selaca pibaran polisi maruk kera opan lagi lai diba member sing nama si kona jab ni hai opan si ai yang dah masih mahajar. Loisilakpada hausik form ki maroiba pau amuk kahanna pizari Manipur gi irang asigi waroshin puraknaba center gi tongan ba lusing basingda MDA na taksilure haina MDA gi convener M Tombina haikre Amadi Ministry of Home Affairs ka New Delhi da hayeng wari sananaba kokomi amuko amadi Fox ki mihut sing ase Imphal thadok pa hokre Houseik Fob gi ne di Manipur pau matang sta loizre mideng tabiri bapuna makpo muka hanna khurumjari